Bihar की तरह SUBA Chief Minister Oina Washak Lougadouriba Nitish Kumar ga Manipurgi JDU की MLA Mohamad Abdul Nasir ga UNADUNA WARI SANAKHRE handakta Bihar da pangthokiba election da NDA chawnamai pakiba ka mari lenina election gi result lauthaklaba matungda anirok appointment piraktuna MLA Abdul Nasir ga Nitish Kumar ga unakibani UNADUNA WARI saba du da NDA na chawnamai paklakkiba gi damak MLA Abdul Nasir na thagatpa phongdoki loinina JDU gi Oina handaki election adu da chawnamai paklakkiba NDA gi anoba lengak ama lakibagi contribution adugi matang da so luchingba sina wari sanaki luchingba ani na wari sanaki ningsing bayai manipur gi oina hawki election da JDU gi MLA manga di bot karaba matung NDA da changki JDU gi amata ngaraba mihut oina MLA Abdul Nasir khaktamak leihawki bani hanigi agriculture minister Oiramba Abdul Nasir na yauriba political party asina NDA gi oina di khwaidigi chawba allied oiribani handak lakathoriba anoba lengak asida Bihar gi oina di chungsin na balengak stembada alliance party khudingmaki minister gi fam amamam pigadori adum oinamak manipur gi ano balengak ama lakpa matamdadi alliance party gi oina karamba film lakani haibadumadi miyam na ngaiminaba tari